Hameng Yaogi Zakat Mamangi video da loibagi matangda madugi mathakta zakat kaya faraz oi amati san iroi loiba matamdana madudagi zakat ki masing oina sa kaya lawthokani haibagi matangda video semjakre karigumba adumna video adu yengbidriba taragadi channel asida changbiduna hariba video sing adu hana yengbiyo video asida hameng amati yaogi zakat singi matangda panjari hameng yaw loiba matamda hariba adu ammadagina kuntrama pan fawba leiba matamda hameng natragana yaw singi mathakta karigumba zakat wajib amata uite madudagi hena loiba matamda hariba sing adugi mathakta zakat wajib uigani hariba adugi masing adudi nifudagina chamaga kun fawba hameng natragana yaw leiba matamda hameng amum ama natragana hameng laba ama pithokadabani aduga karigumba hameng yaw adu chamaga kundagina chani fawba leiba oiraba adu oirabadi hameng amum ani pithokadabani aduga karigumba hameng yaw adu chani ga amadagina chahumga maudrama pan fawba leiba taraba adu oirabadi hameng amum ahum pithokadabani aduga karigumba hameng yaw adu chamri dagina chamri ga maudrama pan fawba leiba matamda hameng amum mari pithokadabani masigi matung dagiti hameng chama chamada hameng amum wajib oiragani masida khangjin gadaba wafam amati hameng yaw pumnamaki jeans amakhaktani maram asina hariba sing asigi nisab luthokpa matamda pumnamak amakhakta oigani amasung zakat pithokpa matamdadi masing hena yamba sa adudagi pithokani aduga karigumba hariba sing adu masing chapmanab oiraba adu oirabadi mahakna pamba sa adudagi pithokadabani hariba mafum asida sa singi zakat pithokpagi matangda loisare mathangi video dagi lawu singu toba hingol koiba hariba sing asidagi thoklakpa pothok sing adudagi zakat kayam lawthokani haibagi matangda video laklagani video asibu share tobiduna atopa miyusing dasu hairiba maru oiraba masal sing asibu khanghanbiyu amati mathangi video lakpa fawba ngaiminarasi assalamu alaikum